ꯇꯤꯟ ꯌꯥꯎꯋꯦ ꯑꯗꯨ ꯂꯣꯏꯈ꯭ꯔꯕ ꯄꯨꯈ꯭ꯔꯤꯗ ꯑꯣꯏꯅ ꯂꯧꯁꯤꯀꯣ ꯏꯁꯤꯡꯒꯤꯗꯤ ꯌꯥꯗꯦ ꯃꯣꯕꯥꯏꯜ ꯄꯥꯏꯔꯅꯤ ꯍꯧꯖꯤꯛ ꯃꯣꯕꯥꯏꯜ ꯌꯦꯡꯉ ꯂꯨꯆꯤꯡꯕꯒꯤ ꯃꯐꯝꯗ ꯂꯩꯕ ꯂꯣꯌꯦꯜꯇꯤ ꯈꯨꯗꯝ ꯑꯣꯏꯅ ꯅꯔꯁꯤꯡꯍꯅ ꯃꯌꯥꯝꯕꯨ ꯏꯕꯨꯡꯉꯣ ꯒꯝꯚꯤꯔꯁꯤꯡꯍꯗ ꯂꯩꯕ ꯊꯥꯖꯕ ꯑꯃꯗꯤ ꯂꯣꯌꯦꯜꯇꯤ ꯑꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯂꯝ ꯁꯤꯔꯤꯁꯇ ꯌꯥꯝꯅ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔꯁꯤꯞꯀꯤ ꯐꯖꯕ ꯐꯤꯗꯝꯗꯣ ꯂꯧꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯂꯩꯔꯤꯕ ꯂꯩꯄꯥꯛꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯧꯖꯕꯒꯤ ꯊꯧꯗꯥꯡ ꯂꯧꯔꯤꯕꯁꯤꯡꯗ ꯋꯥꯐꯝꯁꯦ ꯈꯟꯊꯅꯤꯡꯉꯤ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯁꯤꯡꯗꯁꯨ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯗꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯇꯁꯦꯡꯅ ꯆꯨꯝꯅ ꯑꯩꯈꯣꯏꯅ ꯔꯤꯆꯨꯋꯦꯜ ꯑꯃ ꯑꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯩ ꯂꯩ ꯀꯠꯄ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯕꯗ ꯊꯣꯛꯈ꯭ꯔꯤꯕ ꯑꯗꯨꯒꯨꯝꯕ ꯍꯤꯁꯇ꯭ꯔꯤꯒꯤ ꯇꯥꯡꯀꯛ ꯑꯗꯨꯗ ꯆꯍꯤ 8 ꯀꯨꯟ ꯇꯥꯔꯛꯄ ꯑꯗꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ 1834ꯗ ꯕ꯭ꯔꯤꯇꯤꯁꯅ ꯃꯇꯝꯗꯨꯒꯤ ꯏꯁ ꯏꯟꯗꯤꯌꯥ ꯀꯝꯄꯅꯤꯅ ꯑꯋꯥ ꯂꯩꯄꯥꯛ ꯑꯁꯤ ꯊꯦꯝꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯑꯣꯏꯔꯕ ꯀ꯭ꯌꯥꯝꯄꯣꯛ ꯂꯝꯖꯥꯎ ꯀꯕꯣ ꯇꯝꯄꯥꯛ ꯑꯣꯔ ꯀꯕꯣ ꯚꯦꯂꯤ ꯑꯁꯦ ꯅꯤꯡꯈꯥ ꯇꯝꯕ ꯂꯩꯄꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯀꯕꯣ ꯇꯝꯄꯥꯛꯀꯤꯁꯨ ꯃꯄꯨ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯒꯝꯚꯤꯔꯁꯤꯡꯍ ꯅꯤꯡꯊꯧꯗ ꯀꯔꯤꯝꯇ ꯈꯪꯍꯜꯂꯝꯗꯅ ꯑꯋꯥ ꯂꯩꯄꯥꯛꯇ ꯁꯟꯗꯣꯛꯈꯤꯕꯗꯣ ꯃꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯑꯗꯣ ꯃꯗꯨꯁꯨ ꯑꯩꯈꯣꯏ ꯉꯁꯤ ꯅꯤꯡꯁꯤꯡꯕ ꯆꯪꯉꯦꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯁꯤ ꯃꯇꯝꯗꯨꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯂꯩꯄꯥꯛ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯔꯕꯅꯤ 1913 ꯑꯗꯨꯝ ꯃꯅꯤꯄꯨꯔ ꯂꯦꯚꯤ ꯁꯦꯝꯗꯅ ꯕ꯭ꯔꯤꯇꯤꯁꯅꯕꯨꯗꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯁꯦꯝꯕ ꯂꯦꯚꯤ ꯑꯣꯏꯔꯕꯁꯨ ꯃꯤ 500ꯒꯤ ꯂꯥꯟꯃꯤ 500ꯒꯤ ꯑꯗꯨꯒ ꯐꯣꯔꯁ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯗꯨꯅ ꯁꯣꯝꯗ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯑꯋꯥ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯒꯦꯔꯤꯂꯥ ꯋꯥꯔꯐꯤꯌꯔ ꯆꯠꯊꯗꯅ ꯑꯋꯥ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯀꯣꯛ ꯆꯤꯛꯍꯟꯈꯤꯕ ꯑꯗꯨꯒꯨꯝꯕ ꯁꯅꯥ ꯍꯤꯔꯥꯆꯟꯗ꯭ꯔꯒꯤ ꯒꯦꯔꯤꯂꯥ ꯀꯦꯝꯄꯦꯟ ꯂꯥꯟꯁꯤꯡ ꯑꯗꯣ ꯃꯗꯨꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯤꯡꯁꯤꯡꯉꯒ ꯉꯁꯤ ꯂꯩꯄꯥꯛꯀꯤ ꯆꯤꯔꯕ ꯇꯥꯟꯐꯝꯁꯤꯗ ꯑꯗꯨꯒꯨꯝꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯩꯈꯣꯏꯒꯤ ꯐꯤꯗꯝ ꯑꯃꯗꯤ ꯃꯇꯝꯗꯨꯗ ꯊꯋꯥꯏ ꯀꯠꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯁꯛ ꯃꯃꯤꯡ ꯈꯪꯍꯧꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯣ ꯉꯁꯤ ꯄꯨꯂꯞ ꯅꯤꯡꯁꯤꯡꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯦ ꯑꯗꯨꯃꯥꯏꯅ ꯉꯁꯤ ꯏꯔꯩꯆꯥꯁꯤꯡꯅ ꯅꯤꯡꯁꯤꯡꯅꯤꯡꯉꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯩꯈꯣꯏꯅ ꯉꯁꯤꯃꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯅꯤꯡꯇꯝꯕ ꯂꯩꯄꯥꯛ ꯑꯣꯏꯔꯒꯁꯨ ꯕ꯭ꯔꯤꯇꯤꯁꯅ ꯃꯍꯥꯛꯀꯤ ꯂꯣꯏꯂꯝ ꯁꯟꯗꯣꯛꯄꯒꯤ ꯋꯥꯈꯜꯂꯣꯟ ꯄꯔꯤꯡꯗ ꯃꯅꯤꯄꯨꯔ ꯑꯁꯦ ꯑꯋꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯗꯥꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯒꯤ ꯈꯣꯡꯗꯥꯐꯝ ꯑꯣꯏꯅ ꯁꯦꯝꯒꯠꯅꯤꯡꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯠꯌꯦꯡꯗꯒꯤ ꯀꯕꯣ ꯇꯝꯄꯥꯛ ꯑꯁꯦ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯈꯪꯍꯟꯗꯅ ꯑꯋꯥꯗ ꯁꯟꯗꯣꯛꯈꯤꯕ ꯑꯗꯣ ꯃꯗꯨ ꯉꯁꯤ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯕ ꯃꯊꯧ ꯇꯥꯏ ꯃꯗꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯀꯕꯣ ꯇꯝꯄꯥꯛ ꯑꯁꯦ ꯑꯩꯈꯣꯏꯗ ꯍꯟꯖꯤꯟꯕꯒꯤ ꯐꯤꯕꯝ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯉꯝ ꯂꯩꯖꯔꯝꯕ ꯑꯗꯨꯁꯨ 1953ꯗ ꯏꯟꯗꯤꯌꯥ ꯂꯩꯄꯥꯛꯅ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯀꯕꯣ ꯇꯝꯄꯥꯛ ꯑꯁꯦ ꯑꯋꯥ ꯂꯩꯄꯥꯛꯇ ꯄꯤꯈ꯭ꯔꯁꯤ ꯍꯥꯏꯅ ꯕꯣꯔꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯗ ꯍꯥꯏꯅꯈꯤꯕ ꯑꯗꯣ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯗꯤ ꯀꯕꯣ ꯇꯝꯄꯥꯛꯇꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯉꯝꯗꯅ ꯂꯩꯔꯤ ꯃꯁꯤꯁꯨ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯤꯡꯊꯧ ꯄꯣꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯆꯥꯛ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯁꯨꯃꯥꯏꯅ ꯁꯤꯡꯅꯔꯛꯈꯤꯕ ꯇꯦꯝꯁꯤꯡꯅꯔꯛꯄ ꯃꯌꯥꯝ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕ ꯃꯊꯧ ꯇꯥꯕꯗꯤ ꯀꯅꯥ ꯂꯥꯛꯇꯅ ꯑꯩꯈꯣꯏꯕꯨ ꯃꯁꯤꯒꯨꯝꯕ ꯐꯤꯕꯝꯗꯒꯤ ꯀꯟꯕꯤꯔꯒꯗꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯂꯤꯡꯖꯦꯜ ꯊꯧꯅꯥ ꯑꯗꯨꯅ ꯃꯁꯤ ꯃꯥꯌꯣꯛꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯏꯁꯥꯁꯤꯡꯗ ꯑꯗꯨꯒꯤ ꯄꯥꯎꯖꯦꯜꯁꯦ ꯄꯤꯖꯅꯤꯡꯉꯤ ꯌꯦꯡꯕ ꯇꯥꯔꯤꯀꯣ ꯍꯧꯖꯤꯛ ꯑꯅꯧꯕ ꯒꯕꯔꯅꯔ ꯑꯃ ꯍꯥꯞꯄꯛꯄꯁꯤ ꯃꯍꯧꯁꯥ ꯑꯣꯏꯅ ꯆꯠꯅꯔꯛꯄꯗ ꯒꯕꯔꯅꯔ ꯑꯅꯧꯕ ꯑꯃ ꯍꯥꯞꯄꯛꯄ ꯍꯥꯏꯕꯁꯤ ꯑꯅꯧꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯗꯥ ꯑꯇꯩ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯨꯔꯒ ꯂꯥꯛꯄꯅꯤ ꯃꯉꯣꯟꯗ ꯕ꯭ꯔꯤꯐ ꯇꯧꯔꯒ ꯊꯥꯔꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯍꯥꯛꯅ ꯈꯪꯕ ꯐꯥꯎꯕꯗ ꯑꯗꯨꯅ ꯍꯟꯗꯛ ꯒꯕꯔꯅꯔ ꯑꯣꯏꯅ ꯂꯥꯛꯏꯕ ꯑꯗꯨ ꯃꯤꯁꯇꯔ ꯑꯖꯌ ꯀꯨꯃꯥꯔ ꯚꯜꯂꯥ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯃꯉꯣꯟꯗꯁꯨ ꯑꯗꯨꯃꯥꯏꯅ ꯕ꯭ꯔꯤꯐ ꯇꯧꯔꯝꯒꯅꯤ ꯍꯥꯏꯗꯤ ꯀꯔꯝꯍꯥꯏꯅ ꯃꯁꯤ ꯊꯣꯛꯍꯜꯂꯤꯕ ꯀꯨꯀꯤꯅ ꯃꯅꯤꯄꯨꯔ ꯂꯩꯄꯥꯛ ꯊꯨꯒꯥꯏꯅꯕ ꯂꯥꯟ ꯇꯥꯍꯜꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯀꯔꯝꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯃꯁꯤ ꯑꯗꯨꯝ ꯁꯥꯡꯊꯅ ꯑꯗꯨꯝ ꯂꯩꯍꯟꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯤꯒꯤ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯊꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯒꯕꯔꯅꯔꯗ ꯕ꯭ꯔꯤꯐ ꯇꯧꯔꯛꯑꯝꯕꯅꯦꯕ ꯗꯦꯜꯂꯤꯗꯒꯤ ꯃꯗꯨꯒꯤ ꯃꯇꯝ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯒꯕꯔꯅꯔꯅ ꯀꯔꯤ ꯁ꯭ꯇꯦꯞ ꯂꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨꯗꯤ ꯌꯦꯡꯕ ꯇꯥꯔꯤ ꯑꯗꯨ ꯑꯩꯍꯥꯛꯀꯤ ꯋꯥꯈꯜꯗꯗꯤ
그런바 가브나기 답피력과 브리프 어두 마뚱이나 이니시티브 라우라가 political level다 와리 사나라가 산타나마 야바 피마마 도라가수 마니폴레 파티 하는 film들이 오히려 칼리 안다 제히 아마 마카이 했나 자타락과 한한로 film 세스다 쇼키바 아두음바 띵 쇼크 바이다 이거 아두음바 film들이 바탕 상을 좀 내오네 칼리 아두나 호직시 오히려 film 스터디 쿠키 크라이 바이버싱 나 자타락기와 동원시는 많은 뭐라가 쿠키 미슴 배양쇼 아와나 난거 서로 오히려 뭐히 오셔와나 난게 아쉬움바 좀 더바 politics elite like 쿠키 like 해봐 그러기 아마 뭐히 politics 나 말은 뭐라가 크라이 바이버싱 여기 자타락기바도 뭐 타랑 적세싱도 뭐잖아 그런 거 film 보러 가되게 kaya ano ko ida awana na bagi masi mo ko achoba historical blunder amani have se kon tap na mo wakal tar kin ha na tuma na mai khali